Tarik thaga sanjoy gesu machanupa tombaki kada pulap famduna wari sari ngarang nahan oikiwa film duga hairudi ngasi ayukna hena kitang safarakpugum tawri tasiyangna amaivi thambalga yairimvaga chanarubunara tarik tha maithung makka lamna mana tawruwa lai khurumuba pumnamak mahaya likhana wa chauna ngangli laikin tinkhet laikhetwa mapuroi babu tarasanu haiba matagum sanjoyna ngarang chakiwa guli singduna soidana oiramgani nachase phare ise tarik thana kadai da kinoda moi pabungsu ithok pa nokpunok chaningi hone ngarang aina gauruba ima mai biduna yengbadaki pharibane mama mapana hetkhaina reiba mareidu tasiyang yairemba taningdaba haibudu yore as yam taningdeba ima nakoi siri pele tarik tha machagi marai fakta phi amonba amana nanthok piduna nahan nongma nakoi na manabi pulu mafamdo laifam oiramni chingya ga oire kana khangni lai mafamga oiramasu aduda soidana layokki nyokpa yaurakpane nangise ima khangeba handaktine jantra ma soidana imana ima mai bida sahalaga sipidorabane sanjoyna thok mukshi ngang leptene masigi nupisa ai ngasa wanabagi oirambasu yai hekta mana pumnamak khang haibagumna wa singang libaneba tauja sainena tarik thana moi pabung chak sa thokna batawrasi ngang lebi saruknya chakum changlaga khara thidok piramo achowadi kadai da chani haige thabok mafamda chatkibra kadai da kino mamana ba malae thora unani haidana hobe thokebani chaki wafamdi thoina palamdre hapachu yare haptrasu yare na hekta hairami ha khangdre tawdau lilasi masu handakti mahausaga manadabagum tawrine bungochagi jantra sabada magisu ama yaubi haurani hanagi maungdo amuk hanjilaknaba nang namaro lama chakse chaningu supok tonabane aigisu jantra amata sagira tarik tha mapurobida onsinduna adusu khanaba yaba chane cheng tange sanjoy machaga loina vigada haifet yinglamlaga yarakta wa amani nganglaga hawalaga thokre jantragi nupinena semdokpada luna thoktori manava tanjay oiba yairemvana ima noi ani sina kamdobanu khangde marai da tawlai tarik thana hek numsirakta napase mana tawba thabakta phai haidana singthanaba aikoina tawba thabakna tumit kangna tawba thabak tumangaide mi oinaga thabi pote adudi kadawbugi asigi lawai tangsida leireiba matamdudadi nungsine napase sumai tawramdene nama aisu manung hanna thijin humjiludre ho yam taningdre thokpikro adu yoradiba khara pharakpada ngairi hejingi tawi hoi thokrage adu chakse chada ngairi napagi gulise amuk chabiyu minute khara leiraga wadu ngangla hawgalaga thokre yarimba masadu ipun phulubagi netana sordu hondokchei haifet masadu cheptuna hipi masa khara nungairakpagi liklaiga wari tawning poklai phondu maduna thirei phamungi hek mamangda khinduna leiriva dressing table dugi mathakta thangatuna leirivadu urei tapna famungdagi kumthaduna phondu lawki tawi adubu makoktu ngawfing toroktuna fami laimaidu ngek launa makut anina makoktu paisintuna tanjasimaktada mikup asida mamittu tapna usiluba matamda urei masek mangalna yomlavi mamishami oi kayoi tawna khambrangnana laisa tamliva leirangsing adugi nakalda chenglo sakna laigi machada kitadana ningthijana leplivi nupi adu khongfamdi machi lengde asaba murtigum adumuk leiri adubu minokti mahausagi minokni mikup ama usilamba mamituda uhalariva mitrangi kumhai tasiyangna inong nobugum karino haina
ꯈꯟꯗꯣꯛꯄꯗ ꯂꯨꯅ ꯊꯣꯛꯄꯒꯨꯝ ꯌꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯗ ꯄꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯑꯣꯏꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯥꯎꯔꯛꯏ, "ꯂꯥꯏꯖꯥ! ꯂꯥꯏꯖꯥ!" ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯥꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯏꯔꯦꯝꯕ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯏ꯫ ꯃꯥ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯒꯨꯝ, ꯏꯅꯝ ꯅꯝꯊꯕꯒꯨꯝ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕ ꯀꯌꯥꯅ ꯃꯥꯡ ꯊꯥꯔꯦ꯫ ꯍꯧꯒꯠꯇꯨꯅ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯧꯏ꯫ ꯑꯃꯨꯛꯁꯨ ꯐꯃꯨꯡꯗ ꯀꯥꯔꯛꯏ꯫ ꯂꯤꯛꯂꯥꯏꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯔꯤꯡꯗꯤ ꯆꯠꯂꯤ, ꯑꯗꯨꯕꯨ ꯔꯤꯁꯤꯞꯇꯤ ꯇꯧꯔꯛꯇꯦ꯫ ꯃꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯀꯥꯡꯈꯗꯒꯤ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯈꯨꯖꯤꯜꯅ ꯈꯣꯠꯄꯒꯨꯝ ꯀꯩꯒꯨꯝ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯌꯥꯏꯔꯦꯝꯕ ꯃꯆꯤꯜꯗ ꯉꯔꯪ ꯉꯔꯪ ꯉꯪꯅ ꯁꯣꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ? ꯀꯗꯥꯏꯗꯒꯤ ꯇꯝꯅꯔꯛꯏꯕ? ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯥꯡꯈꯔꯣꯝꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯏ꯫ ꯃꯀꯣꯛ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯟꯗꯨꯅ ꯃꯈꯨꯠꯆꯤꯟ ꯑꯔꯩꯈꯩ ꯁꯥꯡꯕ, ꯃꯨꯁꯨꯛ ꯃꯨꯕ, ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯈꯛ ꯅꯞꯇꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯌꯥꯏꯔꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯆꯣꯡꯏ꯫ ꯑꯅꯥꯕꯒ ꯃꯅꯤꯡꯗ ꯈꯪꯍꯟꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯍꯧꯗꯣꯡꯗꯨꯕꯨ ꯎꯔꯨꯕꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃꯗꯤ ꯍꯪꯒꯣꯏꯕ ꯄꯣꯛꯄ ꯍꯩꯅꯗꯕ ꯀꯌꯥꯅ ꯃꯁꯥꯗꯨ ꯄꯤꯛ ꯊꯜꯂꯦ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯙꯞ ꯀꯌꯥ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯃꯤꯅꯤꯠ 5-10 ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯌꯥꯏꯔꯦꯝꯕꯗ ꯌꯦꯡꯉꯝꯂꯒ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯗꯣꯝꯂꯣꯝꯗ ꯍꯧꯗꯣꯡꯗꯨ ꯆꯣꯡꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯅꯦ ꯇꯥꯔꯕꯒꯨꯝ ꯁꯣꯔ ꯃꯄꯤ ꯑꯃ ꯃꯆꯤꯜꯗꯒꯤ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯐꯃꯨꯡꯗ ꯀꯥꯔꯛꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ꯫ ꯈꯣꯡꯕ꯭ꯔꯥꯏꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯀꯣꯜ ꯑꯗꯨ ꯂꯤꯛꯂꯥꯏꯗ ꯆꯠꯄꯗ ꯉꯥꯏꯔꯤ ꯁꯦꯀꯦꯟ ꯐꯥꯕ ꯅꯠꯇꯦ ꯔꯤꯡ ꯑꯗꯨ ꯁꯠ ꯄꯥꯏꯔꯛꯏ꯫ ꯌꯥꯏꯔꯦꯝꯕꯅ ꯋꯥ ꯍꯥꯏꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯂꯥꯎꯅ ꯀꯞꯄꯒꯨꯝ ꯑꯃꯗꯤ ꯑꯃꯨꯛꯁꯨ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯤꯍꯨꯜ ꯊꯥꯎꯟ ꯁꯨꯗꯦ ꯏꯅꯤꯛ ꯅꯤꯛꯅ ꯈꯣꯟꯖꯦꯜꯗꯨ ꯐꯥꯖꯤꯟꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯌꯥꯏꯔꯦꯝꯕꯅ, "ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯅꯪ?" ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯄꯤꯛꯇꯛꯅ ꯇꯞꯅ, "ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯈꯟꯕꯤꯌꯣ, ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯣꯏ." ꯌꯥꯏꯔꯦꯝꯕ ꯆꯔꯥꯡꯅꯅ, "ꯁꯅꯥ, ꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯑꯩ..." ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯁꯥ ꯃꯊꯟꯇ ꯀꯣꯜ ꯑꯗꯨ ꯀꯛꯆꯈꯤ꯫ ꯌꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯀꯌꯥꯅ ꯉꯥꯏꯍꯥꯛꯇꯨꯗ ꯀꯣꯛꯆꯥꯎꯕꯤ ꯇꯔꯪ ꯆꯠꯅ ꯀꯥꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯀꯣꯜ ꯂꯥꯛꯄꯒꯤ ꯑꯃꯨꯛ ꯔꯤꯡꯇꯣꯟꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯔꯤꯁꯤꯞ ꯇꯧꯏ꯫ ꯂꯤꯛꯂꯥꯏꯅ, "ꯍꯦꯂꯣ, ꯗꯥꯔꯦꯝ, ꯀꯣꯜ ꯇꯧꯔꯛꯑꯝꯕ꯭ꯔꯣ?" ꯌꯥꯏꯔꯦꯝꯕ ꯄꯥꯈꯠꯅ, "ꯅꯪ ꯀꯩꯗꯧꯔꯒꯦ?" ꯂꯤꯛꯂꯥꯏꯅ, "ꯀꯩꯕꯣ?" ꯌꯥꯏꯔꯦꯝꯕ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯏꯉꯛ ꯉꯛꯅ, "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯂꯤꯛꯂꯥꯏꯅ, "ꯍꯦꯂꯣ, ꯍꯦꯂꯣ, ꯇꯥꯗ꯭ꯔꯣ ꯗꯥꯔꯦꯝ?" ꯂꯤꯛꯂꯥꯏꯔꯣꯝꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯀꯨꯝꯕ ꯑꯃ ꯊꯥꯗꯕꯒꯨꯝ ꯂꯪꯈꯥꯏꯕꯒꯨꯝ ꯇꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯏꯔꯦꯝꯕꯗꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄ ꯑꯃꯗꯤ ꯂꯥꯎꯕ ꯇꯤꯡꯊꯥꯕ ꯀꯌꯥꯅ ꯏꯅꯤꯜ ꯅꯤꯜꯂꯒ ꯇꯥꯍꯜꯂꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯑꯅꯤꯗꯨ ꯀꯣꯜꯗꯨ ꯀꯛꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯁꯤꯟꯅꯩ꯫ ꯕꯤꯖꯤ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯃꯨꯛ ꯇꯧꯕꯗꯗꯤ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯍꯦꯛ ꯀꯥꯈꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯕ ꯑꯁꯤꯅ ꯋꯥꯈꯜꯁꯤꯡꯗꯨꯗ ꯃꯥꯡꯖꯤꯜ ꯊꯥꯏ꯫ ꯁꯥꯎꯤꯡ ꯁꯥꯎꯤꯡ ꯂꯥꯎꯅ ꯐꯣꯟꯗꯨ ꯊꯣꯛ ꯍꯦꯛ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯪꯈꯤ꯫ ꯇꯞꯅ ꯅꯥꯆꯦꯞ ꯑꯃꯗ ꯆꯦꯞꯇꯨꯅ ꯍꯤꯞꯊꯩ꯫ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨꯁꯨ ꯆꯤꯡꯈꯠꯂꯤ ꯊꯕꯥꯛ ꯌꯧꯕ ꯐꯥꯎꯕ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯕꯣ? ꯅꯤꯜ ꯈꯣꯡꯕ ꯃꯌꯥꯝꯗꯨꯕꯨ ꯂꯤꯛꯂꯥꯏꯁꯨ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯅꯒ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯑꯁ! ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯃꯀꯣꯛꯇꯨꯗ ꯈꯣꯔꯣ ꯈꯣꯔꯣ ꯂꯥꯎꯅ ꯈꯣꯠꯂꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤꯁꯨꯕ ꯑꯩꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ꯫ ꯋꯥꯈꯜꯁꯤꯗ ꯕꯨꯠ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯏꯔꯦꯝꯕ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯁꯠ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯦꯞꯁꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯅꯨꯄꯤ ꯑꯃ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯤ ꯈꯤ ꯂꯥꯎꯅ ꯌꯥꯏꯔꯦꯝꯕꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ, ꯑꯌꯨꯛꯇ ꯐꯥꯎꯕ ꯍꯦꯛ ꯇꯝꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯜꯂꯤꯕ ꯃꯀꯣꯛꯇꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯈꯤ꯫ ꯑꯀꯤꯕꯒ ꯀꯩꯒ ꯂꯥꯎꯒꯗꯕꯗꯨꯁꯨ ꯂꯩꯇꯣꯟꯒ ꯂꯩꯒ ꯂꯣꯏꯅ ꯐꯛꯆꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨꯗꯤ ꯂꯝꯖꯟ ꯊꯥꯔꯕꯁꯨ ꯃꯤꯊꯤꯒꯤ ꯊꯕꯛꯇꯤ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ꯫ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯗꯨꯅ ꯃꯁꯥꯗꯤ ꯆꯦꯡ ꯈꯩꯕꯗꯒꯤ ꯍꯦꯜꯂꯦ ꯅꯤꯛꯂꯤꯕ꯫ ꯇꯞꯅ ꯐꯃꯨꯡꯗꯒꯤ
ꯆꯣꯛꯊꯔꯛꯇꯨꯅ ꯏ ꯃꯆꯨꯝꯗꯨꯅ ꯂꯩꯃꯥꯏꯗ ꯇꯞ ꯇꯞ ꯇꯥꯅ ꯌꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯉꯛꯇꯨ ꯂꯩꯊꯦꯛꯂꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯏꯔꯦꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯀꯦ ꯇꯧꯏ ꯁꯥꯡꯈ꯭ꯔꯕ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯃꯔꯦꯡ ꯆꯨꯝꯗ ꯂꯥꯝꯗꯨꯅ ꯄꯥꯏꯔꯛꯏ ꯈꯣꯡꯐꯝ ꯃꯆꯤ ꯂꯦꯡꯗꯦ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯉꯥꯏꯈ꯭ꯔꯦ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯆꯤꯜꯂꯦ ꯅꯍꯥꯟ ꯃꯈꯩ ꯆꯤꯡꯅꯔꯝꯕꯅꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯈꯪꯂꯦ ꯃꯥꯒꯤ ꯀꯥꯁꯤ ꯕꯨꯠ ꯊꯣꯛꯏ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯤ ꯀꯥꯔꯛꯄꯒꯨꯝ ꯀꯩꯒꯨꯝ ꯈꯣꯡꯎꯞ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯊꯋꯥꯏꯗꯨ ꯃꯃꯤꯠ ꯑꯅꯤꯃꯛ ꯏꯃꯨꯛ ꯉꯥꯡꯂꯦ ꯃꯆꯤꯜꯗ ꯉꯪꯗꯨꯅ ꯑꯀꯟꯕ ꯁꯥꯐꯨꯗ ꯂꯩꯃꯥꯏꯗ ꯌꯥꯏꯔꯦꯝꯕꯕꯨ ꯏꯟꯊꯨꯈꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯄꯥꯏ ꯍꯧꯗꯨꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯂꯩ ꯃꯄꯤ ꯐꯥꯎꯕ ꯑꯣꯔꯣ ꯑꯣꯔꯣ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯩꯊꯔꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯅꯥꯎ ꯀꯩꯗꯧꯔꯦ ꯌꯥꯏꯔꯦꯝꯕ ꯃꯆꯤꯟꯕꯥꯜꯗꯨ ꯆꯤꯛꯁꯤꯟꯗꯨꯅ ꯕꯨꯠ ꯊꯣꯛꯑꯦ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯎꯒꯤ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠ ꯎꯏꯁꯤꯜꯂꯤꯗꯨꯅ ꯌꯥꯏꯔꯦꯝꯕ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯑꯀꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯆꯤꯡꯅꯔꯞ ꯇꯧꯅ ꯀꯩꯗꯧꯔꯒꯦ ꯌꯥꯏꯔꯦꯝꯕ ꯀꯤꯅ ꯇꯥꯆꯧ ꯑꯩ ꯀꯥꯁꯦ ꯕꯨꯠ ꯊꯣꯛꯑꯦ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯏꯍꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯂꯤꯗꯨꯅ ꯀꯥꯏꯗꯒꯤ ꯕꯨꯠꯅꯣ ꯑꯉꯥꯟꯕꯁꯤꯗ ꯌꯥꯏꯔꯦꯝꯕ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯑꯁꯦꯡꯕꯗꯤ ꯇꯥꯆꯧ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯃꯈꯨꯠ ꯑꯁꯥꯡꯕꯗꯨꯅ ꯊꯥꯡꯒꯠꯂꯛꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯇꯨꯅ ꯂꯩꯃꯥꯏꯗ ꯀꯣꯏꯊꯤꯟ ꯊꯤꯟꯗꯨꯅ ꯇꯨ ꯍꯧꯖꯤꯛꯇꯅꯤ ꯁꯤꯗꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯍꯥꯏꯔꯞ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯗ ꯆꯩꯅꯥ ꯄꯤꯕꯗꯤ ꯍꯧꯅꯗꯦ ꯍꯛꯃꯜꯂꯤ ꯇꯞꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯁꯤꯔꯞ ꯁꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯩꯅꯗꯕ ꯄꯣꯛꯄ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯒꯤ ꯂꯃꯟꯗꯤ ꯏꯅ ꯁꯤꯡꯕꯅꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯗ ꯅꯪꯅ ꯁꯣꯛꯈꯤꯕꯅꯤ ꯏꯀꯦꯡ ꯇꯥꯍꯟꯈꯤꯕꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯤꯡꯒꯥꯡ ꯐꯝꯂꯝꯕꯗꯒꯤ ꯇꯨꯡ ꯈꯪꯍꯟꯍꯟꯗꯨꯅ ꯐꯝꯊꯔꯛꯏ ꯀꯅꯥꯅꯣ ꯌꯥꯏꯔꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯅꯤ ꯁꯤꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡꯅ ꯃꯊꯃꯣꯏꯗ ꯂꯩꯕ ꯋꯥꯈꯜꯗ ꯈꯟꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯍꯩꯖꯗꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩ ꯅꯍꯥꯟ ꯃꯈꯩ ꯎꯔꯨꯗꯦ ꯃꯅꯥꯎꯒꯤ ꯁꯛꯇꯝ ꯊꯑꯣꯏ ꯃꯈꯩꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯊꯧꯗꯣꯛ ꯑꯃꯈꯛꯅ ꯉꯁꯤꯗꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯌꯥꯏꯔꯦꯝꯕꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯄꯦꯟꯗꯅ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯊꯣꯛꯅ ꯑꯩꯒꯤꯗꯤ ꯗꯥꯄꯨꯟꯁꯤꯕ ꯂꯩꯌꯦ ꯃꯥꯒꯤ ꯃꯐꯝ ꯅꯪꯅ ꯃꯦꯟꯕ ꯉꯝꯃꯣꯏ ꯌꯥꯏꯔꯦꯝꯕ ꯃꯌꯥꯝꯕꯨꯡꯒꯤ ꯄꯥꯝꯕꯣꯝꯗꯨ ꯌꯥꯝ ꯀꯟꯅ ꯄꯥꯏ ꯃꯥ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯆꯧ ꯏꯃꯥꯗ ꯇꯥꯛꯁꯦ ꯏꯃꯥꯗ ꯑꯩ ꯍꯥꯏꯒꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯁꯣꯔꯗꯨ ꯊꯤꯡꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯒ ꯇꯞꯅ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯅꯨ ꯌꯥꯏꯔꯦꯝꯕꯅ ꯅꯠꯇꯦ ꯇꯥꯃꯣ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯧꯒꯠꯅ ꯍꯥꯏꯔꯛꯏ ꯅꯁꯥꯗꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯨꯍꯜꯂꯨ ꯋꯥꯈꯜꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯅꯨ ꯉꯥꯏꯍꯥꯛꯁꯨ ꯋꯥꯀꯤꯡ ꯆꯠꯊꯣꯛꯎ ꯌꯥꯏꯔꯦꯝꯕꯅ ꯅꯠꯇꯦ ꯇꯥꯃꯣꯆꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯅꯥꯎꯅ ꯉꯥꯡꯂꯤꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯔꯛꯇ꯭ꯔꯦ ꯀꯥ ꯑꯗꯨꯗꯒꯤ ꯒꯝ ꯊꯣꯔꯛꯏ ꯃꯆꯤꯜꯗꯁꯨ ꯋꯥ ꯉꯥꯡꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯑꯃꯈꯛꯅꯤ ꯁꯨꯞꯅꯒꯤ ꯑꯃ ꯃꯥꯟꯅꯕꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯑꯗꯨꯒ ꯂꯥꯏꯖꯥ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯤꯡꯅꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯌꯥꯏꯔꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯃꯤꯀꯨꯞ ꯐꯥꯅ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯈ꯭ꯔꯕꯅꯤ ꯋꯥꯈꯜꯗꯁꯨ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯕꯨꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯥꯗ ꯆꯦꯟꯊꯔꯛꯂꯒ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ ꯊꯥꯔꯤꯛꯊꯥ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯅꯪꯒꯤ ꯃꯤꯠꯅ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯌꯥꯏꯔꯦꯝꯕ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯗꯕ ꯑꯁꯤꯗ ꯑꯗꯨꯒ ꯑꯃꯅ ꯃꯁꯥꯒꯤ ꯀꯥꯗ ꯐꯥꯎꯕ ꯆꯪꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯕꯇ ꯅꯠꯇꯅ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯕ ꯆꯪꯅꯈ꯭ꯔꯦ ꯀꯤꯔꯕꯁꯨ ꯀꯤꯅ ꯌꯥꯏꯔꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯏ
ꯊꯣꯡꯖꯤꯜ ꯃꯄꯥꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯂꯩꯍꯥꯎ ꯃꯅꯝ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯃꯒꯤ ꯃꯅꯝꯗ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯝꯍꯜꯂꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯇꯦ ꯇꯦꯊꯕꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯨꯝꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯀꯤꯔꯝꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯀꯥꯗ ꯆꯪꯉꯛꯏ꯫ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯃꯤ꯫ ꯅꯝꯂꯛꯂꯤꯕ ꯃꯅꯝ ꯑꯗꯨ ꯁꯨꯠ ꯁꯨꯠ ꯂꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯂꯤꯕꯅꯤ꯫ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤꯕꯨ ꯑꯣꯏꯔꯒꯕ ꯄꯨꯛꯅꯤꯡ ꯏꯁꯨꯝ ꯁꯨꯝꯕ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯅ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯏꯃꯨꯟ ꯃꯨꯟꯗꯕꯒꯨꯝ ꯇꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯃꯃꯤꯠ ꯁꯤꯡꯉꯛꯇꯨꯅ ꯀꯥꯡꯈꯜ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯝꯅꯤꯡꯕ ꯑꯗꯨꯗ ꯇꯨꯝꯊꯒꯦ ꯊꯧꯔꯥꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯁꯨꯝ ꯑꯣꯠꯂꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯐꯥꯛꯄꯒꯨꯝ ꯀꯩꯒꯨꯝ ꯃꯈꯣꯜ ꯏꯊꯣꯛ ꯊꯣꯛꯅ ꯆꯦꯅꯥꯁꯤꯡ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯐꯥꯀꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯌꯥꯏꯔꯦꯝꯕ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯜꯗꯨ ꯑꯁꯨꯝ ꯑꯁꯨꯝꯅ ꯍꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯛꯄ ꯃꯈꯣꯜꯅꯤ꯫ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯁꯥꯡꯅ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯁꯣꯐꯥꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯅꯣꯡꯃ ꯃꯈꯣꯏ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯆꯠꯄꯗ ꯄꯨꯔꯨꯕ ꯕꯦꯒ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯃꯜꯂꯕ ꯗꯥꯏꯔꯤ ꯂꯩꯉꯥꯡ ꯏꯄꯛ ꯄꯛꯄ ꯈꯔ ꯈꯖꯤꯛ ꯃꯇꯥꯏ ꯃꯇꯥꯏꯗ ꯁꯦꯒꯥꯏꯔꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯍꯥꯟꯕ ꯂꯩꯃꯥꯏ ꯑꯃ ꯐꯥꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯉꯛꯄꯒ ꯀꯩꯒ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗꯨ ꯀꯔꯤꯁꯨ ꯏꯗꯦ, ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯏꯔꯦꯝꯕꯕꯨ ꯆꯤꯡꯗꯨꯅ ꯆꯠꯄꯒꯨꯝ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯃꯄꯨ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯁꯥꯕꯣꯡ ꯁꯥꯕꯣꯡ ꯂꯥꯎꯕ ꯅꯨꯡꯁꯤꯠꯅ ꯄꯨꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯥ ꯃꯊꯟꯇ ꯗꯥꯏꯔꯤꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯈꯤ꯫ ꯑꯉꯛꯄꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯌꯥꯏꯔꯦꯝꯕ ꯉꯥꯏꯍꯥꯛꯇꯨꯗ ꯑꯀꯤꯕ ꯄꯣꯛꯂꯛꯏ꯫ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯐꯝꯃꯤ, ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯖꯤꯛ ꯂꯥꯞꯅ꯫ ꯗꯥꯏꯔꯤꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯅꯤ ꯄꯨꯟꯅ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣꯗꯨ ꯈꯖꯤꯛ ꯃꯆꯤ ꯂꯤꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯉꯛꯄ, ꯑꯀꯤꯕ, ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯍꯧꯔꯛꯐꯝ ꯍꯥꯟꯅ ꯊꯤꯗ꯭ꯔꯤꯉꯩ ꯇꯥꯞ ꯐꯣꯇꯣꯗꯨ ꯁꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯅꯤꯜ ꯈꯣꯡꯂꯦ꯫ ꯀꯞꯄ ꯅꯣꯛꯄ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯁꯥꯎꯕꯒꯤ ꯈꯣꯟꯊꯣꯛ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯣꯇꯣ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯌꯥꯏꯔꯦꯝꯕ ꯃꯁꯥꯁꯤ ꯃꯥ ꯅꯠꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯉꯛꯄ ꯍꯥꯏꯕꯕꯨ ꯇꯁꯦꯡꯅ ꯑꯉꯛꯄ ꯉꯥꯛꯇꯅꯤ꯫ ꯉꯛꯇꯕ ꯃꯐꯝ ꯖꯒꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯦꯡꯖꯨꯡ ꯃꯄꯥꯗ ꯃꯁꯥꯒ ꯆꯞ ꯃꯥꯟꯅꯕ ꯀꯔꯤꯃꯠꯇ ꯈꯦꯠꯅꯗꯕ ꯅꯨꯄꯥ ꯑꯃꯅ ꯉꯥꯊꯗꯨꯅ ꯁꯨꯞꯂꯞ ꯇꯧꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯥꯔꯔꯤ꯫ ꯀꯔꯤꯅꯣ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡꯕꯅ ꯍꯦꯟꯈ꯭ꯔꯦ꯫ ꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥ? ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯑꯃꯟꯕ ꯗꯥꯏꯔꯤꯅꯣ? ꯑꯃꯗꯤ ꯀꯅꯥꯅ ꯄꯨꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ? ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯅ ꯀ꯭ꯌꯨ ꯂꯦꯡꯂꯦ꯫ ꯃꯀꯣꯛ ꯃꯆꯥꯗꯨ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯂꯔꯦ꯫ ꯀꯥ ꯑꯗꯨꯗ ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯗ꯭ꯔꯦ꯫ ꯃꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯗꯥꯏꯔꯤꯗꯨ ꯄꯥꯏꯗꯨꯅ ꯀꯨꯟꯈꯠꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯜ ꯈꯣꯡꯂꯝꯕ ꯃꯌꯥꯝꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯅ ꯍꯥꯟꯅꯒꯨꯝ ꯀꯥ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯃꯤ꯫ ꯗꯥꯏꯔꯤꯗꯨ ꯃꯇꯝꯕꯥꯛꯇ ꯊꯝꯂꯤ꯫ ꯆꯦꯅꯥꯗꯨ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯃꯩꯗꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯅ ꯈꯞ ꯈꯞꯄ ꯍꯧꯔꯛꯏ꯫ ꯌꯥꯏꯔꯦꯝꯕ ꯇꯞꯅ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯁꯤꯂꯤꯡ ꯐꯦꯟ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯈꯣꯡꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯣꯟꯂꯤꯕ ꯁꯣꯔ ꯑꯗꯨ ꯂꯦꯞꯈꯤꯕꯒꯨꯝ ꯆꯞ ꯌꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝꯕꯥꯛꯇ ꯂꯩꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯊꯟꯇ ꯐꯥꯛꯆꯔꯛꯏ꯫ ꯑꯀꯤꯕꯅ ꯌꯨꯝꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯅꯞ ꯆꯅꯞ ꯂꯥꯎꯕ ꯃꯍꯤ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯍꯤ ꯑꯃꯈꯛ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯁꯥꯡꯅ ꯆꯦꯟꯊꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯃꯔꯤ ꯃꯉꯥ ꯊꯣꯛꯅ ꯀꯥ ꯑꯗꯨꯕꯨ ꯄꯨꯝꯅꯤꯟ ꯅꯤꯟꯅ ꯂꯥꯎ ꯈꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯨꯅ ꯄꯤꯕ ꯁꯤꯟꯂꯝ ꯁꯤꯟꯊꯥ ꯂꯣꯏꯗ꯭ꯔꯤ꯫ ꯑꯩ ꯆꯠꯈꯤꯔꯣꯏ꯫ ꯑꯩ ꯁꯨꯡꯆꯠ ꯆꯠꯈꯤꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯅꯥꯗꯁꯨ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯍꯜꯂꯣꯏ꯫ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫
ꯑꯩꯒꯤ ꯁꯤꯜꯂꯝ ꯁꯤꯟꯊꯥꯗꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯄ ꯑꯗꯨꯕꯨꯅꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯅꯨꯄꯥꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯔꯥ ꯂꯩꯇꯕ ꯃꯤꯗ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯃꯄꯨꯅ ꯄꯤꯕ ꯆꯩꯖꯤꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯒ ꯑꯗꯨꯝ ꯇꯧꯔꯤꯕ? ꯈꯣꯟꯊꯣꯛ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯍꯥꯛꯇꯗꯤ ꯃꯍꯨ ꯄꯨꯕ ꯋꯥꯍꯩ ꯑꯃ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯈꯩ ꯃꯩꯈꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯅ ꯄꯥꯏꯈ꯭ꯔꯦ꯫ ꯏꯃꯝ ꯃꯝꯖꯔꯕꯁꯨ ꯀꯥ ꯑꯗꯨꯗꯤ ꯇꯟꯗꯟ ꯃꯌꯥꯝ ꯑꯃꯅ ꯀꯗꯥꯏꯗꯒꯤꯅꯣꯗꯤ ꯈꯪꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯏꯉꯥꯟ ꯉꯥꯜꯂꯔꯤ꯫ ꯌꯥꯏꯔꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯑꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯅꯥꯆꯨꯡꯗꯦ꯫ ꯉꯁꯥꯏ ꯃꯥꯅ ꯄꯥꯏꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯐꯣꯇꯣ ꯑꯗꯨꯗꯕꯨꯅꯤ ꯃꯥꯅ ꯅꯤꯡꯁꯤꯡ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕ꯫ ꯃꯁꯥ ꯈꯪꯗ ꯃꯆꯤꯟꯗ ꯍꯥꯏꯖꯔꯛꯏ, ꯑꯩ ꯅꯪꯒꯤ ꯅꯌꯥꯝꯕ ꯄꯨꯟꯁꯤꯕꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯌꯥꯝꯕ ꯑꯩꯕꯨ ꯈꯪꯗ꯭ꯔꯤꯕ? ꯏꯌꯥꯝꯕꯒꯤ ꯌꯥꯏꯔꯦꯝꯕ꯫